Handak yuhar haki badugi matang da center na Manipur sarkar da pangbaya ba mateng pangani haina Union Minister of State Prakash Javadekar na haikre. Amadi Khongman Zone 2 da laiba Dr. CH Manglem gi yumda sakhang da basing na vom langsinduna pakhai hankre. Pau Sandong Nong Pizari. Environment and Forest Amadi Climate Change ki Union Minister of State Prakash Javadekar ngasi namin inigi khongsata Imphal da thunglare. Ngasi ayupung tara makhai taba matamda Imphal da thunglaraba matungda BJP ki office da party ki miyoi singna harau tayamna okhi. Thauramadu BJP ki President TS Chawwa MLA Joykisan Amadi Biswajit party ki maroiba miyoi sing Principal Chief Conservator of Forest Amadi Official sing chu saruk yaki. ISTV News ka unabada Prakash Javadekar na phongdorpada handak Manipur da yuhar haki baduda awana taraba singi damakta center na Manipur sarkar da pangbaya ba mateng pangani mahang na makhata na haikibada Manipur da mahang na lakliba asida chingi tribal sing amadi longmi sing na jum cultivation gi matang da wari sanagani haiki har sambhav madad kendra karega. I am very happy that today I am here in Manipur. Today basically I'll be talking to tribals and farmers about zoom cultivation. I'll see the orchid, the Kangla Fort, and tomorrow we'll visit Loktak Lake. And as an Environment Ministry issues, we will see all these things, and then I'll proceed to Aizawl. And today I'm very happy that I'm here with my party president Chauba Singh, our MLAs, our workers. Now our unit is busy in fighting elections. Rimsta Hanagi Gainigi head oina thabak puramba Dr. CH Manglem gi Khongman Zone 2 da leba yumda ngarang numidang pung 12 makhairom taba matamda sakhangdaba singna vom langsinduna pakhai hankre thodok aduda mi asokapan amata yaukide yumgi saru kharadi amanga ta thokre bom pakhai phan manakta taramba che machet amada last warning lupki mayokta leplabadi chairak pigani KCP JC haina tharam ki hairi Thakdog asigi matangda Irilbung police na case na malokhat kre Thongju Kendragi MLA TH Biswajit chu laktuna hakthengna na yengsinki Dr. Manglem gi loina bi Dr. Santi na phongdorakpada nimit kharani gi mamangda naha ani khak laktuna Dr. Manglem ga wari sana si hairami karigi damak bom pokhai halamli bana haiba chap chaba khangde makhoina pen daba lairabasu wari sana duna yasinaba puraknaba hotnaminasi bom pokhai hanbagi thabak asi matungda amuk hana tawiganu haiki mana telephone ama mobile ama putoga si akogi boss ka wari sanabi hoina hai akoina kano hai ba doctor du leite ma sa tu mai gi bisu leite na almai to na akogi angang sina ai ga di una hautre angang sina adu pai ba ngamoi na hai adu hai ga ma si phana pui na ngai rame hai adu ma tung da mana gma da thera gi tan thera me hai mana hai ban pa ma sa na ma si karamba lukno kai ma hai de adu ne adani demand kai pa su hai de sumasum wari sanabi usidane adu bu adu gi ma tung da ngasi thoi ba smai to na bom nang sanba smai han thobe Thakdog adubu yaningdaba phongdok tuna lamdam adumgi miyamna wakat mifam chathakre hairi Jiribam subdivision ki Bapuparada lairiba UBI branch asi Jiribam praja miyamgi anningba apamba thunghanba ngamdre hairi bank asida matik saba staff laitaba ATM booth thambidaba amadi matamga chanaba laifam thokpa matik saba khudong saba piba ngamdre hairi masigi matangda All Jiribam United Club Association Jiribam gi General Secretary Y Ibom chana haikibada UBI branch asi matamga sanaba mawongda thambiyu missing yam khalakpaga maram oiduna Jiribam gi supermarket ta bank asi hongdoknaba sinbiyu ATM booth thambidabana miyamna ATM sijenagi hairabadi kasargi Lakhipur romda kilometer 15 rom chatlaga ATM sijenaba tari miyamgi awaba sing asi yengbiduna mari leinaba singna mityeng changbiyu haiki aduga ATM leitabana maram oiraga haibadi ngasi lei praja mayam sawa mayam mayo le maram de phena sedigi kilometer 15 la Lakhipur sakani ATM gi damakta adu khodong wana harabda khoi ngasi gi khoi jirigi be ngasi pikona maram oiraga ngasi praja mayam siga sana da bamu soire adu isa masing siam na wale manu yaraga di khoi mayado sanga le ba government na adu mata miyeng sangbire haraga ngasi
कोई प्रजा मैम से अवाब पोंगनी है से कोई नजिवांगी प्रजा की माइकेदगी प्रजा अधिकारी सेक्रेटरी मोइना मसी सरकार दाइना अंगसरी हंदक युहार हाबदा अवाना ताख्रबसिंगी मतेंग पांगननबा मणिपुर की एमएलए कुनमंगाना मसा मसागी था अममंगी तोलोब चीफ मिनिस्टर रिलीफ फंड मतेंग पीरगनी ngarang haingang da leiba MLA N Biren gi yumda pangthoki bai MLA singi mifam amana ware basi laukibani leikiraba miyoi sing awana taraba hamadi mayum makai manghan takhan khraba singi damakta su mifam aduna nungai taba phongdoki handak ki yuhar habana maram oiduna awana taraba singda ngasi BJP state schedule caste morcha gi president ayangbam oken jila parisad member pradhan amadi member singna chana thaknaba polam sing hamadi dambur khara mateng pikre ngasi leimakhong singwang da pangthokpa mateng pibagi thauram aduda ayangbam okena miyam gi mihut oiriba singna hauzik fawba awana taraba singi damakta mateng amata pangdaba asi angakpa poi haiki Sapiro paibio Amaromda yuhar hakibaduna lamlong kaithel gi phibam thina sokhan kibadagi kaithel phambi sing pot yonba kiduna hauzik fawba kaithel phamnadri Lamlong Kaithel Development Committee na sinduna ngarang dagi matam kharagi oiba market set ama Kurai Girls High School mapa dagi Lamlong Higher Secondary maya fawbagi mafam asida saba hokre set adu saba haungnabagi jatra honkiba thauram aduda MLA Y Irabot Lamlong Kaithel phambi apunba lup ki miyoi sing amadi akoibagi club ki miyoi kaya su saru yaki MLA Y Irabot na Lamlong Kaithel gi phibam phatre haibasi mamangda mari leinaba kaya da khanghan ki balai rabasu thoksadana lakpadagi phibam asi oikibani Anauba Kaithel ama sanaba Imphal East District ki MLA sing wari sanaba leire thabak oina paikhatnaba honari haiki Sang nama saya dah tambah ini kira, jadi itu special repairing umam motor ka jaga kena, itu kan umam tambah harus kita muru ni imai bel sini muru tu repairing tu mesti pam deh new construction umam tu betul kau ada nama. Amaromda Lamlong Kaithel phambi apunba lup ki president apabi debina sarkar na rajniti gi wafam thadok tuna miyam gi khallaga athuba matamda Kaithel ama sabiyu haiki Handak yuhar habada laikidraba miyoi sing amadi awana taraba singi mafamda Kurai Local Council Communist Party M2 amadi MGO gi JAC All Manipur Minority Students Union na awawa phongdorakli Breast cancer amasung thyroid cancer gi layang naba amasung mangjongna na lokhatpa yaba jackson thaurang oina health ministry gi makhada vaccine ama puthokle haina health services ki director Dr Okram Ibomjana phongdokre Manipur amasung Northeast ki nupi singda breast cancer gi chang asi yamna wangli nupa singdana thyroid amasung lungs cancer gi chang wangli masi environment pollution na thokhan bani haiba report phangle Sahi taruk tagi kuntaruk fawagi manungda leiriba miyoi singna health ministry gi makhada puthokliba vaccine asi kapthoklabadi tongan ba cancer makhal kaya ngakthokpa ngamgani hairi mathang sahi fawagi manungda hidak asi lemna phanghanna bu honari haiki Unexpectedly it is thyroid cancer and the number 4 is cervical cancer. All these cancers they are caused by human papilloma virus. Cervix in a type 16 and a type 18. Atai in a type 6 and a type 11. Type 35, 45 and so many up to 200 types. Now vaccines are available for this. The vaccine vaccines from next year onwards we are trying to give it free of cost in our medical system. As part of the free drugs policy of all over India, which is many states have already started. We can prevent cancer by giving vaccine nowadays. This idea was unthinkable about 5-6 years back. Handak yuhar hakibadu gi matang da center na Manipur sarkar da pangbaya ba mateng pangani haina Union Minister of State Prakash Javadekar na haikre amadi khongman zone tu da leiba Dr CH Manglem gi yumda sakhang da basing na bom langsin dona pakhai hankre meyang tabe punang po amuka hana khurumjari